ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦꯀꯣ ꯁꯤꯒꯤꯁꯦ ꯑꯣꯠꯁꯅꯦꯕ ꯑꯩꯈꯣꯏꯅ ꯆꯥꯅꯔꯤꯕꯁꯦ ꯑꯗꯨꯒ ꯍꯤꯟꯗꯤꯗꯗꯤ ꯖꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯗꯗꯤ ꯀꯔꯤ ꯀꯧꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯒꯨꯝꯕ ꯃꯔꯨ ꯃꯔꯥꯡꯒꯨꯝꯕꯒꯤ ꯃꯔꯛꯇ ꯁꯤꯒꯤ ꯃꯔꯨꯁꯦ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯊꯥꯒꯦꯅ ꯇꯧꯔꯤꯅꯦ ꯍꯧꯒꯗ꯭ꯔꯥ ꯍꯧꯔꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯌꯦꯡꯒꯦ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕ ꯄꯥꯟꯕꯅꯦ ꯑꯗꯨꯝ ꯑꯩꯈꯣই ꯆꯦꯅ ꯄꯤꯔꯛꯄꯅꯦ ꯃꯥ ꯁꯪꯅ ꯍꯦꯛꯇꯣꯛꯑꯒ ꯑꯣꯝꯕꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯣꯔꯦꯟꯖꯅꯦ ꯄꯨꯔꯥ ꯑꯣꯔꯦꯟꯖ ꯀꯂꯔꯅꯦ ꯑꯩꯈꯣꯏ ꯃꯥ ꯉꯁꯤ ꯄꯤꯖꯒꯦꯅ ꯇꯧꯔꯤꯅꯦ ꯉꯔꯥꯡ ꯑꯃ ꯆꯥꯔꯒ ꯌꯦꯡꯉꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥꯗ ꯄꯤꯖꯕꯁꯦ ꯍꯥꯟꯅ ꯆꯥꯔꯒ ꯌꯦꯡꯉꯦꯕ ꯑꯗꯣ ꯊꯨꯝꯃꯒ ꯍꯥꯎꯔꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯁꯦꯝ ꯁꯥꯗꯣꯏꯅꯦ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯥꯒꯤ ꯍꯩꯅꯧꯁꯤꯗ ꯅꯨꯡꯁꯤꯗꯥꯛ ꯈꯔ ꯑꯃꯒ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯡꯁꯤꯗꯥꯛ ꯌꯥꯝ ꯐꯪꯗꯦꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯈꯔ ꯑꯩꯈꯣꯏ ꯒ꯭ꯌꯥꯅꯦꯁꯣꯔ ꯍꯣꯏꯗꯒꯤ ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯍꯦꯛꯎꯔꯦ ꯑꯁ ꯃꯣꯏꯗꯤ ꯌꯥꯝ ꯐꯖꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯛꯑꯒ ꯆꯥꯔꯤꯅꯦ ꯀꯩꯝ ꯍꯥꯏꯖꯄꯣꯟꯇꯦ ꯏꯃꯥꯒꯤ ꯈꯔ ꯍꯦꯛꯑꯦ ꯍꯋꯥꯏ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒꯅꯦ ꯁꯤꯁꯦ ꯄꯥꯝꯕꯤꯈꯛ ꯍꯧꯕꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯥꯄꯤ ꯍꯧꯖꯤꯜꯂꯛꯑꯦ ꯑꯩꯅ ꯅꯥꯄꯤꯒꯁꯦ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯒ ꯋꯥꯁꯅꯥꯏꯁꯤꯃ ꯌꯨꯡꯁꯤꯟꯕꯤꯕꯅꯦ ꯑꯩꯈꯣꯏ ꯂꯤꯖꯨꯅ ꯄꯨꯕꯤꯔꯛꯏꯅꯦ ꯆꯦꯆꯥ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯌꯨꯡꯅꯕ ꯍꯥꯏꯅ ꯑꯗꯣ ꯄꯥꯝꯕꯤꯁꯤ ꯌꯥꯝ ꯆꯥꯎꯔ ꯃꯅꯥ ꯄꯥꯟꯕ ꯅꯠꯇꯕꯅꯤꯅꯕ ꯃꯇꯝꯁꯨ ꯂꯣꯏꯁꯜꯂꯛꯑꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯍꯦꯛꯑꯒ ꯅꯨꯡꯁꯤꯠ ꯆꯪꯍꯟꯗꯅꯅꯦ ꯆꯦꯔꯪꯗ ꯍꯥꯞꯄꯦꯗꯅ ꯑꯗꯨꯒ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯑꯗꯨꯒ 3-4ꯔꯛ ꯍꯦꯛꯑꯒ ꯆꯔꯥ ꯐꯥꯔ ꯆꯥꯏꯅꯦ ꯑꯁ ꯍꯥꯎꯕꯅ ꯁꯨꯒꯤ ꯇꯧꯏ ꯁꯤꯒꯤꯁꯦ ꯁꯤꯡꯅꯥꯡꯗꯨꯅꯦꯕ ꯑꯩꯈꯣꯏꯗꯤ ꯕꯖꯥꯔꯗꯒꯤꯒ ꯂꯩꯕꯁꯤꯗꯤ ꯍꯥꯎꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯤꯡꯒꯣꯜꯗꯒꯤ ꯉꯥꯛꯇ ꯆꯥꯖꯔꯛꯄꯅꯤꯅꯅꯦ ꯕꯖꯥꯔꯒꯤꯗꯤ ꯍꯥꯎꯇꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯩꯅꯧꯁꯤꯅ ꯌꯥꯝ ꯍꯥꯎꯕ ꯑꯂꯨ ꯍꯩꯅꯧꯗꯨꯅꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯁꯤꯃꯗꯤꯅꯦ ꯑꯣꯛꯇꯣꯕꯔ ꯐꯥꯎ ꯄꯥꯟꯗꯣꯏꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤ ꯑꯃ ꯑꯩꯅ ꯌꯣꯝꯖꯩ ꯌꯥꯝꯅ ꯋꯥꯡꯕ ꯅꯠꯇꯦꯀꯣ ꯅꯦꯝꯃꯦ ꯁꯤꯒꯤꯁꯦ ꯐꯨꯠ 3.5-4 ꯋꯥꯡꯉꯣꯏꯗ ꯃꯁꯥꯁꯦ ꯂꯣꯏ ꯃꯁꯥꯁꯤꯒ ꯍꯥꯏꯒꯠꯈ꯭ꯔꯕꯨꯗꯤ ꯋꯥꯡꯅꯤꯕ ꯑꯗꯣ ꯃꯁꯥꯁꯦ ꯂꯣꯏ ꯀꯨꯟꯊꯕꯅꯦ ꯑꯩꯅ ꯂꯣꯏ ꯄꯨꯟꯈꯠꯄꯤꯔꯤꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤ ꯑꯃ ꯄꯥꯜꯂꯤ ꯑꯩꯅ ꯐꯤ ꯌꯣꯝꯁꯤꯜꯂꯤꯁꯤꯅꯅꯦ ꯎꯅꯥꯈꯣꯏꯗꯣ ꯑꯗꯨꯅ ꯆꯨꯞꯄꯦꯕ ꯈꯣꯏꯅ ꯆꯨꯞꯄꯁꯦ ꯎꯅꯥꯈꯣꯏꯅ ꯃꯥꯅꯦ ꯎꯅꯥꯈꯣꯏꯅꯅꯦ ꯈꯣꯏꯅ ꯆꯨꯞꯄꯁꯦ ꯇꯤꯟ ꯍꯦꯛꯇ ꯆꯪꯉꯦꯕ ꯁꯤꯗ 3 ꯑꯃꯒ ꯂꯩꯔꯤ ꯁꯤ ꯃꯨꯜꯂꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯇꯥꯖꯔꯛꯑꯦꯕ ꯖꯥꯂꯤꯁꯤꯗ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯏꯀꯣ ꯃꯦꯠꯇꯅ ꯑꯩꯈꯣꯏ ꯃꯥ ꯆꯥꯕ ꯅꯪꯉꯅꯤ ꯉꯁꯤꯁꯦ ꯑꯥꯒꯁꯀꯤ ꯇꯥꯡ ꯀꯌꯥ ꯑꯣꯏꯖꯥꯠꯅꯣ ꯀꯌꯥꯅꯣꯅꯦ ꯉꯁꯤꯁꯤꯕꯨ ꯑꯥꯒꯁꯀꯤ ꯇꯥꯡ ꯉꯁꯤꯁꯦ ꯑꯥꯒꯁꯀꯤ ꯇꯥꯡ 22ꯅꯦ ꯑꯝꯇ ꯃꯨꯟꯗ꯭ꯔꯤ ꯂꯥꯛꯇꯣꯏꯅꯦ ꯑꯥꯎ ꯁꯦ ꯁꯣꯝꯗ ꯑꯥꯎ ꯁꯤꯒꯤ ꯂꯩꯁꯦ ꯂꯩ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯗ ꯁꯤꯗ ꯃꯆꯥ ꯈꯔ ꯍꯧꯔꯤꯕ ꯑꯩꯁꯦ ꯊꯥꯒ ꯈꯥꯖꯤꯟꯗꯅ ꯑꯗꯒꯤ ꯐꯤꯒ ꯈꯟꯖꯤꯟꯗꯅ ꯇꯧꯕꯅꯦ ꯃꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯤꯕꯗꯅꯦ ꯂꯩꯁꯦ ꯍꯦꯛꯇ ꯃꯆꯥꯁꯤꯡꯁꯦ ꯍꯦꯛꯇ ꯁꯤ ꯂꯩꯔꯝꯃꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡꯗꯨꯅ ꯀꯩꯅꯣ ꯇꯧꯁꯟꯕꯗꯣ ꯂꯩꯕꯥꯛꯁꯦ ꯂꯣꯏꯅꯃꯛ ꯀꯩ ꯍꯥꯏꯅꯤ ꯏꯁꯤꯡꯗꯨꯅ ꯆꯦꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯑꯩꯅ ꯁꯤ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯍꯤꯡꯒꯣꯜꯁꯤꯗ ꯄꯨꯊꯣꯛꯑ ꯊꯝꯃꯤꯅꯦ ꯅꯨꯡꯁꯥꯁꯨ ꯈꯜꯂꯤꯅꯦ ꯃꯆꯥꯁꯤꯡꯁꯦ ꯈꯤꯇꯪ ꯆꯥꯎꯖꯅꯕ ꯍꯥꯏꯅ ꯑꯁ ꯂꯩꯒꯤ ꯁꯦꯕꯥꯒꯁꯤꯗꯤꯕꯀꯣ ꯂꯩꯒꯤ ꯁꯦꯕꯥ ꯇꯧꯗ ꯌꯥꯄꯣꯟꯇꯦ ꯁꯤꯒꯤꯁꯤꯗꯤ ꯉꯁꯤꯗꯤ ꯁꯥꯠꯂꯝꯗ꯭ꯔꯦ ꯑꯉꯥꯡꯕꯗ ꯃꯌꯥꯏꯗ ꯑꯉꯧꯕꯁꯦ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯕꯅꯦꯕ ꯑꯗꯩ ꯔꯤꯡꯀꯜꯁꯦ ꯁꯦꯕꯥ ꯌꯥꯝ ꯆꯪꯉꯦ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠꯀꯤ ꯇꯥꯏꯞ ꯇꯧꯕꯅꯤꯅ ꯍꯦꯛꯇ ꯁꯤꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯆꯔꯥ ꯈꯔ ꯁꯟꯗꯣꯛꯀꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯤꯅꯦ ꯆꯩꯒ ꯌꯨꯡꯁꯜꯂꯤꯁꯤꯅ ꯍꯨꯏ ꯆꯪꯗꯅꯕꯅꯦ ꯑꯗꯨꯒ ꯐꯤꯁꯤꯁꯨ ꯈꯟꯖꯟꯕ ꯑꯩꯒꯤ ꯉꯝꯖꯕ ꯑꯗꯨꯗ ꯊꯥꯛꯇ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯃꯣꯃꯣꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯡꯊꯤꯟꯒꯤ ꯀꯩꯀꯩ ꯄꯤꯖꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯏꯁꯤꯡ ꯑꯁꯧꯕꯗ ꯂꯣꯏꯅꯃꯛ ꯆꯥꯝꯊꯣꯛꯏ ꯍꯥꯟꯅ ꯒꯤꯂꯥꯁꯇꯒꯤ ꯑꯗꯒꯤ ꯀꯔꯤꯕ ꯆꯥꯖꯨꯝ ꯑꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔ ꯖꯥꯔꯁꯦ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯖꯥꯔꯁꯤꯁꯨ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯑꯁꯥꯕ ꯑꯁꯧꯕꯁꯤꯅ ꯇꯦꯡꯊꯣꯛꯏꯅꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯨꯝ ꯁꯣꯜꯂꯒ ꯂꯩꯔꯕꯅꯤꯅ ꯁꯤꯃ ꯇꯧꯔꯦ ꯑꯗꯨꯒ ꯍꯩꯅꯧꯁꯦ ꯁꯣꯏꯔꯅꯤ ꯍꯩꯅꯧ ꯇꯪꯈꯥꯏ ꯑꯃ ꯇꯦꯡꯀꯣꯠꯇ ꯇꯧꯔꯗꯤ ꯐꯗꯧꯅꯤ ꯅꯪ ꯒ꯭ꯂꯥꯁ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯣ ꯍꯩꯅꯧꯁꯤꯁꯨ ꯏꯁꯤꯡ ꯑꯁꯥꯕꯅ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯑꯦ ꯑꯩꯅꯗꯤ ꯌꯥꯝ ꯆꯥꯝꯈ꯭ꯔꯕꯅꯦ ꯑꯗꯨ ꯈꯤꯇꯪ ꯀꯛꯑ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯤ ꯇꯧꯗꯕ ꯃꯥꯜꯂꯦ ꯊꯥꯡꯗꯨꯁꯨ ꯇꯧꯗ꯭ꯔꯦ
ꯊꯥꯡꯗꯣ ꯅꯣꯏ ꯆꯥꯝꯊꯣꯛꯇꯅ ꯁꯨꯝ ꯊꯝꯕꯩꯅꯦ ꯑꯩ ꯑꯗꯨꯝ ꯆꯥꯝꯃꯦ ꯑꯣ ꯃꯅꯨꯡꯗ ꯀꯩꯝ ꯇꯧꯔꯝꯗꯦꯅꯦ ꯇꯧꯗꯦ ꯃꯆꯨꯝ ꯇꯥꯕꯗꯨꯗ ꯇꯪꯈꯥꯏꯗꯤ ꯌꯥꯝꯗꯤ ꯌꯥꯝꯃꯜꯂꯦ ꯁꯤ ꯍꯩꯅꯧꯗꯤ ꯄꯤꯛꯏ ꯑꯁ ꯑꯃ ꯇꯧꯊꯣꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯄꯣꯠ ꯇꯪꯈꯥꯏꯗꯪ ꯑꯗꯨꯝ ꯇꯧꯔꯒ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯁꯣꯏꯔꯒ ꯆꯥꯝꯃ ꯍꯩꯅꯧꯁꯦ ꯃꯀꯨ ꯐꯖꯅ ꯈꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯌꯥꯝꯗꯧ ꯃꯥꯟꯗꯦ ꯇꯪꯈꯥꯏ ꯌꯥꯝꯗꯧ ꯃꯥꯟꯗꯦ ꯇꯪꯈꯥꯏ ꯌꯥꯝꯃꯣ ꯍꯩꯅꯧꯁꯦ ꯑꯁ ꯃꯅꯤꯡ ꯌꯧꯔꯦ ꯃꯁꯨꯡ ꯅꯪ ꯀꯩꯅꯣ ꯇꯧꯅꯕ ꯊꯝꯒꯦꯒ ꯆꯥꯒꯦꯒ ꯆꯥꯎ ꯇꯦꯁ ꯇꯧ ꯍꯥꯎꯅꯤ ꯃꯅꯝꯗꯤ ꯈꯪꯗꯦ ꯍꯥꯎꯅꯤ ꯑꯁ ꯊꯨꯝꯃꯒ ꯍꯥꯎꯔꯤꯅꯤ ꯆꯤꯇ꯭ꯔꯥ ꯍꯣꯏꯒꯤ ꯆꯥꯔꯥꯗꯨꯅꯦꯕ ꯑꯗꯣ ꯍꯩꯅꯧꯁꯦ ꯑꯩꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯊꯥꯔꯦ ꯑꯗꯨꯒ ꯏꯆꯦꯗ ꯑꯃ ꯄꯤꯕ ꯑꯩ ꯑꯃ ꯊꯥꯕꯗꯨꯅꯤ ꯏꯆꯦꯒꯤꯁꯨ ꯌꯥꯝ ꯄꯥꯜꯂꯦꯕ ꯍꯟꯗꯛ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯟꯗꯕ ꯎꯔꯨꯝ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤꯅ ꯀꯩꯅꯣꯅꯤ 9 ꯍꯧꯖꯤꯛ 5 ꯂꯩꯔꯤꯌꯦ ꯄꯥꯝꯕꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯁꯤꯗꯤ ꯃꯥꯒꯤꯅ ꯀꯩꯅꯣ ꯑꯣꯏꯕ ꯂꯝꯕꯤ ꯃꯄꯥꯟ ꯅꯨꯡꯁꯥꯗ ꯁꯣꯔꯣꯛ ꯅꯨꯡꯁꯥ ꯑꯩꯈꯣꯏꯒꯤꯅ ꯎꯔꯨꯝꯅꯤꯅ ꯄꯥꯝꯕꯤ ꯀꯩꯅꯣꯗꯣ ꯅꯥꯄꯤꯅꯁꯨ ꯌꯣꯝꯃꯤꯗꯅ ꯅꯥꯄꯤꯅ ꯌꯣꯝꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯌꯥꯝ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯕ ꯍꯟꯗꯛꯇꯤ ꯈꯔ ꯃꯈꯣꯡꯒꯗꯣ ꯈꯔ ꯑꯣꯝꯁꯤꯟꯕꯤ ꯇꯥꯔꯦ ꯑꯃꯁꯤ ꯑꯗꯨꯝ ꯇꯧꯕꯤꯔꯒꯦ ꯇꯧ ꯈꯔ ꯅꯪꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯅ ꯍꯪꯒꯣꯏ ꯍꯩꯅꯧ ꯄꯤꯖꯩꯗꯣ ꯑꯔꯩꯕꯅꯤꯗꯅ ꯁꯤꯅ ꯌꯨꯝꯗ ꯄꯥꯟꯕꯅꯤꯗꯅ ꯑꯔꯩꯕꯤꯅ ꯀꯩꯁꯨ ꯍꯦꯟꯅ ꯑꯧ ꯃꯥꯅꯤ ꯐꯄꯣꯟꯇꯦ ꯃꯣꯏꯒꯤꯗꯤ ꯑꯁ ꯍꯦꯛꯇ ꯊꯨꯝꯃꯒ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯐꯣꯟꯒꯤ ꯃꯃꯤ ꯇꯥꯁꯜꯂꯤ ꯍꯩꯅꯧꯁꯦ ꯃꯆꯨꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯣꯔꯦꯟꯖ ꯀꯂꯔꯅꯤ ꯑꯣꯔꯦꯟꯖ ꯍꯥꯏꯅꯤꯗꯅ ꯍꯩꯅꯧꯁꯦ ꯑꯗꯣ ꯐꯣꯟꯗꯗꯤ ꯌꯦꯜꯂꯣ ꯑꯣꯏꯈ꯭ꯔꯦ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯗꯣ ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯆꯨ ꯐꯖꯈ꯭ꯔꯄꯣꯠꯅꯦꯕ ꯐꯣꯟꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯆꯨꯒ ꯃꯥꯟꯅꯍꯟꯗ꯭ꯔꯤꯁꯦ ꯃꯥꯟꯅꯅ ꯇꯥꯎ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯃꯥꯟꯅꯍꯟꯗꯕ ꯍꯥꯏꯗꯤ ꯃꯥꯟꯅꯅ ꯇꯥꯎ ꯌꯥꯗꯕꯁꯦ ꯃꯄꯨꯝꯁꯤꯃ ꯌꯦꯡꯉꯅꯤ ꯃꯔꯨꯁꯦ ꯑꯃꯨꯛ ꯊꯥꯗꯣꯏꯅꯤ ꯀꯅꯥ ꯀꯅꯥ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯤꯅꯅꯕ ꯃꯔꯨ ꯊꯥꯕꯁꯤꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏꯒꯤ ꯑꯀꯟꯕ ꯃꯔꯨꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯎꯁꯦ ꯐꯖꯅ ꯀꯩꯅꯣ ꯀꯛꯊꯠꯂꯦꯗꯅ ꯑꯗꯨ ꯐꯥꯛꯇꯣꯛꯑꯒ ꯃꯅꯨꯡꯒꯤ ꯃꯔꯨ ꯑꯊꯣꯠꯄꯗꯣ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯂꯩꯉꯣꯏꯒꯨꯝꯕ ꯈꯔ ꯃꯔꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯊꯥꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏ 3 ꯆꯥꯝꯃꯅꯦꯕ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯃꯨꯛ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯨꯝꯁꯦ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗꯨꯅ ꯍꯩꯅꯧꯁꯦ ꯌꯥꯝꯗꯨꯗꯤ ꯊꯨꯝꯃꯤꯀꯣ ꯑꯗꯨꯁꯨ ꯊꯨꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯤ ꯑꯃꯨꯛ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯅꯤ ꯍꯥꯏꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯎꯪꯊꯣꯛꯑꯅꯤ ꯎꯪꯕ ꯂꯣꯏꯔꯦ ꯌꯥꯝ ꯅꯪꯉꯦ ꯅꯪ ꯍꯩꯅꯧꯗꯣ ꯈꯔ ꯃꯄꯨꯝꯗꯣ ꯌꯥꯝꯃꯟꯕ ꯑꯗꯨꯅꯅꯦꯕ ꯁꯤꯅ ꯅꯨꯡꯁꯤꯗꯥꯛꯁꯤꯁꯨ ꯂꯣꯏ ꯇꯣꯏꯔꯦ ꯑꯗꯣ ꯈꯔ ꯅꯪꯉꯦ ꯅꯪꯕꯁꯦ ꯀꯩꯝ ꯌꯥꯔꯣꯏ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯁꯤ ꯁꯤꯐꯥꯎꯗ ꯅꯪꯉꯤꯅꯦ ꯇꯧꯔꯤꯁꯦ ꯇꯦꯡꯀꯣꯠ ꯈꯔ ꯄꯥꯛꯄ ꯑꯃ ꯄꯨꯔꯛꯑꯣ ꯇꯦꯡꯀꯣꯠꯇ ꯇꯧꯗ꯭ꯔꯗꯤ ꯃꯇꯥꯏ ꯇꯥꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯇꯦꯡꯀꯣꯠꯇ ꯑꯗꯨꯝ ꯄꯨꯕꯤꯔꯣ ꯂꯥꯎ ꯌꯥꯔꯦ खरं तखाय माना कोटला कोटला चाबा याजबा ओरदीबको सी मयामजे चासनबदा अखोगी फाइबरगी सरुकसे चखावदा दाबजे याम फरिनिदना सिदी तखाय खतंग तौरे यम तखाय चा सी कमाई मन चा ꯏꯁꯤꯡ ꯈꯔ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯌꯥꯝ ꯅꯪꯉꯦꯕꯁꯦ ꯍꯣꯔꯦꯟ ꯐꯤꯗꯤꯡꯅ ꯍꯩꯕꯗ ꯆꯥꯎ ꯌꯥꯔꯣꯏꯕ ꯅꯪꯉꯦꯕ ꯐꯅꯌꯥꯝꯁꯨ ꯌꯥꯝꯃꯤꯅꯦ ꯑꯗꯣ ꯍꯥ
tangkhai khakta yengamasu yabadu nangna pi'ena lawba Anong yan? Hindi siya mahal. Yeah. Yare dai dum thamma Sibang nangyay. sibang nang ngao na bitan machu je pisa da sinu ai te da sibau ta dum nangi namjara sana dum yenga sibung tam hay Beriya ni. Kuya na tangya ba? Ino jam pijaning bai taw buni arai badadi karai de moina kai thai Yan na. Makang ngayon na. tham usala thangro kai da Ada tama ke mai kada. mama ji lam na bai na khona jari je mon ji ha pa ya da bani koi ma je sumaina phamu je thangat pani na kano thangaladi mon ha pa ya de ba thangdaraga budi mon ama dum tawbi ba mon je yam angangi de mai na apa abane nung ju nungai te sina masigi sana thangana ba ima isa thoi adudagi phadi arangba white ka red ka langba noi du puro aduda thori de yal hobada mapi je bung hana da tai thoro phadi ma lohan gi ge adai sigi phi je sindang sum taw bu je aduna ti white ka red ka haraga ama thopa ga yal hobado du puro dang tai tho ju ne mami da je ta khum lo kan no taw bu sida mana chan ba sida singa so bu sida ha de cham to pian thamo da si thamo phamu thamo to si jo na mu tharo Ngay siguro madam lagi na. lai je san no si na ma ahan man ko ma gi si je tha na ba na ke da to si je ha pa ya da sin ho ai di Ano man nila yung mani sa pa yan. ha pa ya ba ma le ra ma ni to amo ki gi hang ge jun Mama nila ang madukang yan ni. Kaya hindi tayo lang ni. he gilas da ha nâu ni coi chị hồi đã bàn bài nâu hào rồi mà Ang ditang. ha Ang ditang. mà hào bro Ang tak na sa chẳng sáng năng mà tôi bảo trong ngôi được bao nhiêu có là chị sinh bị ra hạt ra lệ Kaya isang mo ya hamin. trong rồi ngasi di hay nông một phụ mà mình nè đi Paris cái ima cái tải tặng khai mà đun đi Paris nè thấp thế thì cái này sinh cái hấp cho là cái ima gì xem hào yên hay ngasi cái hay nông ăn thấp mà nè bà đun nó thùng cái hấp đun nó muốn chập chán nó ra ngoài nè bà có mà gì mà cái đâu ra how bro puk ta tara bo how mà cục xe ta mà nó chi làm nữa lên là mình Nga mà makang na daw yun. mà khut xe để làm thằng cái là tôi nó ngay từ Mo, nó thằng cái là tôi đấy mà cô sẽ muốn thằng cái là tôi mà hôm nay giờ đi niệm cả je cooler je thabi ra bani na ing lao re ito tam lam mai je lam bakit itong kalib? tang nan bi mo mai se Na, na te dai nang phadi du na nan je ra sin de sleep phadi sin mga tao. na de da ha ka ja bu sin nu ngai na Agad sa ba natin manakon din nila may ije? Nga agad sa ba natin manakon din tatlo koi lang. ne mana to na maring tau bu do du ba ni da atai jimban dagi kai no gum da phadi du na tak kitang nan bi ba ni da mana tau ni Mas ai je order tau bu da ni phone am pai sha la gaคนนามมันน่าใจชูไปเลยนี่นะ
ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦꯀꯣ ꯏꯃꯥ 이마 ꯍꯤꯗꯥꯛꯁꯤꯕꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯤꯔꯣ ꯖꯤꯅꯥꯗ ꯆꯠꯂꯒ ꯅꯪ ꯈꯜꯂꯝꯅꯤ ꯉꯔꯥꯡꯗꯤ ꯀꯃꯥꯏꯅ ꯄꯥꯛꯇꯝ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤ ꯇꯨꯝꯕꯗꯤ ꯇꯨꯝꯖꯔꯁꯅꯨ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯨꯆꯨꯕꯨꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯏꯁꯨ ꯃꯆꯨꯁꯦ ꯐꯖꯅ ꯇꯥꯗꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯨꯆꯨꯗꯤ ꯇꯉꯥꯡ ꯇꯉꯥꯡ ꯌꯥꯝ ꯐꯖꯩ ꯑꯩꯒꯤ ꯐꯣꯟꯁꯤꯗꯗꯤ ꯐꯖꯅ ꯇꯥꯎ ꯌꯥꯗ꯭ꯔꯦ ꯍꯥꯎꯕ꯭ꯔꯣ ꯏꯃꯥ ꯃꯄꯤꯁꯦ ꯑꯗꯨꯝ ꯇꯥ ꯂꯩ 60 ml ꯇꯥꯕꯁꯤꯗ ꯐꯅꯌꯥꯝ ꯀꯨꯏꯅ ꯆꯪꯖꯔꯁꯅꯨ ꯇꯝ ꯇꯝꯅ ꯂꯣꯏ ꯄꯤꯊꯛꯑꯁꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯩꯖꯤꯟꯕꯤꯗꯤ ꯀꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯦꯡꯀꯣꯠꯅꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯥꯏꯅ ꯄꯤꯊꯛꯄꯒꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯕꯅꯤꯅꯕ ꯃꯥꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯉꯗꯤ ꯐꯩꯌꯦꯕ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯅꯝꯕꯗꯣ ꯁꯨꯝ ꯃꯤꯅꯗꯤ ꯌꯦꯡꯅꯤꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅꯒ ꯋꯥ ꯉꯥꯡꯉꯛꯄ ꯑꯗꯒꯤ ꯍꯥꯎꯏꯒꯁꯨ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯅꯤꯗꯅ 이마 하우브로 깐나 하이로 하우나 하우브로 하우에